Welcome to Manipur Tech Knowledge. Ngasigi topic YouTube channel gi koigi notification aduga subscribe ki intros kamain tor ka sem gadage do video hudorakpada adugi matang dani hojik video si miyam miyeng taminasi. Let's go.
Knowledge YouTube channel asibu subscribe taubiyu. Subscribe button namba matungda bell icon da muk nambiyu. Anauba video sing lakpada khangnaba. Aduga video sing asibu like amadi share tauba kaubiganu.